Manipur si masung ohum thokna tongan tumba union territory sing west on ethnic line Manipur da khundariba furup sing da yumpham oiraga sector yen oina tongan ba union territory ohum semna bagi theory amakak yam kana project torokpa aduga masi matam sangda gi haitare hogiba conflict manung jida yam chauna asset torokpa Manipur legislative assembly gi Bharatiya Janata Party gi member amo oiriba MLA Paolienlal ki wafam si ngarang habatare thagalakpa social media aikoi Facebook post amada mark official account adu thagalakpa post ni haiba post de ki khoi dokthua semjabani masida mapuan haiba zi two deputy chief ministers at the right time could have saved the state the trouble aikoi Manipur da matam amada yam sang thengnagri trouble zi matam sana deputy chief minister ani hapam taragadi masi thohalam da yai hebani number 1 ani subada sacking a communal chief minister at the right time could have saved the hundreds of life and ethnic animosity communal chief minister ama right time da longtho bana mi kayagi mi cha kayagi punsi amasung ethnic community masenda kanglup furup masengi marakta nusina da base thohalam da yabani mi kya amagi punsi kalamba yabani habasini aduga ahum subuda mangna thamaiba magi hypothesis say delaying the 3 union territories is a mistake of the same genre with much more cost to be paid. Warning is a big warning coming all the way from Paolienlal BJP MLA of Manipur Legislative Assembly. Dagi laiba warning si union territory ahum pitok paza masi thing da bana maram oiraga masigi aram basina masigi mistake sina chamana bang asai deputy chief minister ani matam sana pi ki daba Manipur ki chief minister lotho ki daba masigi asoiba singji ka chamana ba soibo oigani aduga masina maram oiraga ngasai hana aikoi ki miyam the heavy cost ama aikoi leigriba sa sidigi hina chauba much more cost to be paid masi union territory ohum pi base thengda bana maram oiraga Manipur da achauba cost khara Mayuk nagani habagi warning ni haiba warning si Paolienlal aikoi BJP MLA sidagi lakpa warning amakak ni aduna is a victim aduga more than 300 people na comment over aduga post amakak wai aduga sige post si media sing su mayam amana local akanda nainarpa atung issue mo oiri haibi susit khana nabi da ngasi knowledge allocation of the election dinu lebiri ba aikoi ngasi expression taram nokche ge hamada taram nokcheri all Manipur Muslims Organizing Coordinating Committee AMMOCOC President Uncle SM Jalal Uncle Taram Nokche kai khunu bucheri ani subada Taram Nokche ge ZUCM gi President Oza MEIBON PHAOMEI Oza su Taram Nokche kai khunu bucheri thagacheri aduga ahum subada Thokchom SUJATA President IMAGI MEIRA iche swada usu thagacheri aduga Taram Nokche thank you very much aham ai Uncle Jalal da laksage amagi aroiba projection habatare masida union territory ohum haibasi hana yamna elaborate oina sidadi not in particular detail the makchangdragajo ekoi loina mana khange union territory habase Manipur da kanglup furup tariba khundaminari basida maitei naga kuki pangal sumaina khundari basida kanglup ani gi naga amadi kuki gi oiba union territory then aduga atopalem hori basina maitei ga pangal gi oiba union territory amagai habaki projection tuni live wafam di sahi lising ani hen bagi puari madugi political history lay habagi madugi bright Manipur gi oiba tongan ba constitution ama India gi constitution ama adopt tawringai da lejeram me habagi madugi ko napal aduga Manipur na maning tam laiba amoina sigi Southeast Asia aduga si Western Southeast Asia gi parsi da adumaina ko yamna matik me ai wang adum na leiram bagi ko gi puari mayam du da ko gi khongpak na net bagi
saktam dai patare hojik se moka we have to come down to 3 union territory da mache mache thugai ra ka da thule lei ba se hojik matam chana pi hogu dong ni pirak traga di yam thina serious oiba consequence lakani haibagi wafam ni kari habini akhoi Paolienlal gi wafam si miras mase akhoi gi matam ama Europe ta akhoi gi socialism ga se akhoi gi maru hundring gi mamang da akhoi kano singna political thinker mayam ama khakra akhoi bhap na sagat na rakpa utopian thinkers mayam ama tholakpa aduga moi utopian socialism ena ama mondrangi socialism ama sagalakpa gi matam lei hi adugumba akhoi mondrangi adumba akhoi manipur se sira unit 3 union territory ga na si suai ngang ba si mondrangi wa khalon ama sum akhoi sum thorakpari Paolienlal gi se mai nakala morom da masi akhoi na sum yengo phiyengda masi choiron oina so khoina lobu yai mai se masi taba ya ba aduga manipur ge miyam na masi understand to godaba aduga accept to godaba pot amadi nate miras akhoi ge manipur hai base puari na khoi bu define toraga piba historical keno amani entirety abari masi ada manipur hai base karamba matam dagi akhoi kamaina manipur hai base leire i hai base Paolienlal na masi understand tawtre masi aman lau thibani akhoi manipur hai base unbreakable ni manipur hai base kai bi ataba madu kai ba matam da madu gi tholakpa i do madu na manipur la leiriba miyam punamak se masi se ingang paktak na rakadaba kai ru matam da kai rakpa matam da manipur la leiriba miyam se ingang paktak na rakadaba mana nga sai gi manipur se kai ra kanda miyam se santi lakani hari do manipur kai ba matam da manipur la leiriba miyam se ingang paktak na rakadaba manipur gi damakta ngak kat ke haidana tholakadaba mi lising gi adugumba kano se masi thingba ngamoidaba khoi ngakpa ngamoidaba adugumba ihou ama khak lakadaba do Paolienlal na madu understand tawtre maduge manungda manipur ngak kat ke natraga na ngak lothoke hana tholakadaba yutchu yam tholakade ba manipur karikpa matamda maduge manungda aishu amani habse masi ai Paolienlal gi wafam siga mari leina ai ngasi masi sabsaba commitment da ai wafam se thamse aduga nakalamromda miras akhoi matam amada akhoi manipur gi territory kamaina define torami haba matam da masi akhoi gi lariba miyam amasung akhoi gi lariba administration sigi adumba dominance amasung magi administration gi influence leiba adumba territory singa to manipur gi territory ni haina define tori sigi matam sidati akhoi gi pre colonial era gi matam da haba tari sigi matam sidati Europe ta khangde prithvi gi ate ate mafam sing da su sumaina define tawna ba matam ne adubo akhoi gi internationally accepted by internationally recognized or ba dum agreement me amam khak tholai kram kandagi 1762 da Indo Manipur defense koi British Manipur koi defense treaty ko masi koi awasing dagi Manipur se masi defend tawna na ba mari leina na tawna ba agreement ni Karta Maharaj ki matam da ko adui matung da akhoi gi 1833 gi agreement ko akhoi gi jiri agreement hairaga khanaba sigi agreement siresida akhoi gi kano dagi na jiri river gi noksup thangba saruk dagi hauraga Chinwin river phawba gi sigi manung da lariba territory se masi Manipur gi territory oina masa khangui port adugan 1826 da treaty of Yandabo da Manipur gi Maharaja Gambhir Singha se Manipur gi ningtamba adugumba akhoi gi Maharaja mane na masa khangba gi port masi akhoi British ka kanoga Myanmar ga Burma ga tawnaba agreement ni treaty of Yandabo se adi matungda 1834 da tawnaba treaty of accessories serisida akhoi Manipur gi territory define tawbagi port aduga sigi makha tarakpata 1891 da tawnakhiba adugumba Indo Manipur last Indo Manipur war adugi makha tarakpada so many akhoi gi keno me amama khak laikre administrative relations administrative records me amam khak laikre siga makha tarakpada 1947 gi August 11 da tawnaba aduma instrument of accession harga su khangnaba standstill agreement harga su khangnaba sireisida Manipur gi territory define torga me exchange yaujaramba Manipur karino habse define tormagi port 1949 gi merger agreement da Manipur define tokibo port se masi international gi level da adumba kano toraba recognize toraba aduma document ngakri sigumba adumba magi historical long kanoma continuity leiraba adumba entirety amakha masigi common noini hingminari basigi fabric sigi marakta magi kanup ta yumpham oira kana Manipur thugai gadabni haibo afam se mase hanjal ngang base mase provoke toba
Kalu punamakta provoke toba adumba challenge toba adumba wafam amni mase I strongly condemn it, I strongly reject it. Mase akoi shungya yaro sumba wafam singche mase Manipur da leiminari ba kalu mayam sigi peace amasung harmony ki dabakta thangjali ba khongthang side sida khurau thang ba akoi leiminari ba miyam sigi common noi ba future ma khak semkat na ba akoi punamakki leiri ba yetna ba yanata ba wakhal tinata ba mayam se masigi reconciliation lama purakna na ba gi tangkak side sida akoi vehemently masi akoi thugaina na hotna ba adumba akoi yam malicious oiba yamna akoi gi pukchel sing da ba aduga Manipur se masida leiba miyam punamak se matam sangna akoi gi turmoil situation sida leihanna ba adugi wakhanga loina na phongdok ba wafam amane hana masi akoi reject to batai aduga makha tarakpada akoi leiriba hojiki leingak se sigi anoba laiba leingak sigi matam sida akoi let's begin with a new hope leiriba tarngol se akoi basina akoi praja da piriba impact se sangmalle anoba akoi gi keno makha anoba asa makha anoba wakhala makha thimin na sira habadugi thajabado madugi wakhallo khajiktan akoi mayam se yening hulakba matam se sida sigumba sector yan wai ba dugumba element sing sina shwaina akoi itatatana kai hobagi thaba ma lakpase masi am lebak thibri ha wa famse miraj han bhi hoya okay thank you very much ai mathang se kai da muk lak sake ekoi iche swata da muk lak sake iche da lak saning baje ha iche kamai ying bi ekoi ge union territory ong ge theory se kamai ying bi che mi aham makta da akai window tv bu yeng bi baja khodi mutta khorom jage du ga ngasi ke panelist oine pambi bo ja ani mafam da su du ge nong pai mafam da su biras masi taseng na have the masi ki Paolienlal hawkip se yamna khoi gi taseng na Manipur macha di masoi ora maroi ba aduna mana tore se thengkhang kya dagi dum lan sin method 2023 dagi ma se khoi gi as mana khoi micham ma ora ga hairak pani hairak di khoi na khana ba ya ba ma se as MLA aduga assembly ki su ma member am oina su maina sum ngang dana le pa mathak sida khoi gi leiri ba khoi party gi side gi su kari gum bam ta log da ba su gum ma yam sina ma se tawge na tawai ne bo jaman tore se khambra sina maram ora ga khoi na mama da MLA tara gi mathak ta ma gi lobom thopa ethics moi kai ra bani lokhat biu ka ha ba da khoi gi assemblies na khoi gi chatna pathap se niom chum na chalak ta ba ko sidai gi mana pam ba ning boloi to khibadai gi ne ba akhoi gi samvidhan se sulai lai ta bai mong am tawre samvidhan to thok ro du ga moi BJP party gi sunation fast asibu sugumba mi nation se thugai gi khalai ba mi sibu sum kari mong da karam ba ground da thamino moi gi party side gi suma se pibam thopa punishment pi ba yara bane ba se tan thopa bu yara bane ba adugumba oi da pa da ba ma se ta se na have zu any cookie tribe ki kano ne so hai ko aduregi akhoi gi any cookie tribes na khoi si yong si ne bai na hai se khoi gi lai ba government da pa level leader sing sinam mai gi to bo do mahang hakki mai gi vote phang na bane mai gi party sogot na ne to bu de gi tholai banga tane ba mase hana fazana mai gi detail do yeng thokadam ne ba verification to gadam ne ba ekta election ama lepan ne thola kanda pule le phan ba suya de ba ma krai de lak pan history ma da ka oi bu ko aduna madugum baduna hapu de gi ngasi di adum khoi se dum wa ba gi lambi si da oi le re aduga mana hari potse ka su chana ba ya ba kanana masi yar ka do no ba oja ju phami ko Manipur thugai jai ba si di lai fruit myam na kanam ta na yar oi ba ma khak na ngang je be wa ne ba seng na hai ba da mokhoi gi laiminari ba kugi haidana sumai thado mar baite myam leibana su ka su yar da po ne ba aduna maram ora ga masidi akhoi myam changa ga masi boycott to bani khangde ko moi party gi side ta khairu ba su mathau tai maram di si gum si kyang kuina tham gi doi no hangba ma mathau tai ba ko si akhoi noi na di akhoi discussion na khana bai wani masi action loga da di moi myam sina loga da bani na moi da pressure pi raga sigum ba headache oba mi jidi thuna lokthok pi yo ha ba ma akho ja madu haida ba yar ba ma sum theng ja kya da kemal le ba man to se mo da chai tha da bai ne ba se chai tha ba haidar fu ha bai na ta ba kari gum ba yade ha ba pot la mo da tham de ba ngasi ba ta akhoi lei ba myam se ai nang khali se akhoi Manipur da lei ba irei cha myam se de problem hawkup sin kyam na ma na hena linga ba leader ora bra ma se moi BJP party da man ma pok lei bra ba mo da kem to ngam dri be gi atra se kari gi no ma na ngasi ba ta dum yengo cha jiri da si ba phangel laman sing bane ko ma na ngang ba ya ba wara ba adu ma na ngasi ba ta dum ngangan da na social media da tholo pa ha se ayo ba po ne ba miraj khana da ya pote ba sei si negative positive ma lak na gani se ma ithing piri ne ba sum ma na kai do ngam dori gi adu cd ta se na khoi gi leibiri ba hojiti sarkar su pa la bani na ko sarkar gi side te gi su mo da to ba ya ba khadi to biro adu ga party gi side te gi su to biro na tra di adu ga khoi leibinari ba furu
इरेचा मैमनसु कोर्टनी खंगदे कईनी खंगदे अखोई पार्टी की मथक्तसु दुम तौब तारे नत्रा एमएलए मन सुम एथिक्स कायराबनिना मसिम असेंबली नसु एक्शन लौबिदरे अमा तौबिदरे हाइदना अखोइनसु कोर्ट चंगबसु याइबसे अदुना सुगुम खरा मोंदा तौद्रगदी मागी लैरिबा प्रजा म्यामदसु माना सिगी प्रवोक्सिना म्यामदसु वखल से याबोय निंगदना दुम तौ लेरदुइनेबा लीडर नेबा मासे नंबर 1 ख्वाइदे फत्तमा नंबर 1 लीडर से मा तारे बुजिसे बादी हुजी हुजी के मेथड के लांसिसु मागी वारी गिंददी मागी थिन मागी वखल दुनदी तसेंग मा हानदगी पामगा लेबा पोटनेबा नत्रो मेथड तो कोन एसटी गिने दुगिने हाइबे वानी अदुगा मागी एजेंडा दुदी हानदगी पामबगी लेबगी वाहिनी माना ngasi phongdoreito mamangda tawrambagadi ka haibda aduga CM ama oibadabu kanana kamune se kan oina hainage ne ngasi asuk koiba India da 1949 digi tilaga ngasi bauta CM hapako matamda karamba community na karamba kanuri kanwana sumaina sini haiba kana yaugeba hapok rena mama hape ozana toin haise aduga mana seisida thin tawre ga mana sum tawbase masi akoina aduni ozana su haigido yansina condemn taw mathakta aidi tasena aise ngasai nangi siwari se tabada aise ware ngasi de toge haiga khalambane dubu khara hairaga ai ko ta su chatkane ba aduga BJP office ta su tawgane masidi masigu mami se kyam kuina thamgido no noina party ne na khalaba matamda mi se mafam chaba mi khanbam mathau tai ba मिराज को बोट लेपगे है सेन कर पाइरे सेन कर तौरे ना मधु याब नते लेबाक ने पांदुइ से अदो तारे एनी पार्टी ने है से को हयेंग मतुंग की 2027 से कुइदरे मधु की मोय कैंडिडेट खलप मतम दो जादु एग्जामिन लोगो या मथौ ताय बखोय नत्रगदी खोय सेन खर पाइरगा मोय की पार्टी दा वोट के नो तौबगी ने हायदना करोपी अदु याब नते बा अदु चना पथाप नते बकनामतना अदुना मागी बैकग्राउंड से फजनी यंगबियु अदुगा हुजिके हाइबे पोस्टदी बीजेपी की रेस्पॉन्सिबिलिटी नि अदुगा कोई लेबा सरकार अमसु अखोय प्रजा म्याम नसु मानरगा मासे करिगुंबम ति तौब मथौ तारे हेमल लेबा मासे इनफ हाइबे यारे हुजि अखोय पारद हुजि उसै सीएम नंगासी पोथोलो तंगारी मोयगी डिप्यूटी सीएम ना हाइरे हयें से कनो तौरगा कांपोपिला लगा सेनापति द मोय कैबिनेट मिफम फमुनि हाइबा मंगासी पाउद हापबनेबा ngasi ko asugumba yana na lambi sila isida manasi provoke om tawreineba sidi yam thina strongly mount the tobom thopa action khradi leiba yam mayam dagi tawbiyo haiba polama hainingi aduga magi matung iliba praja miyam su aran ba haiba se manipur haiba lamsida yaroi manipur se मैते खक कुकी खक नगा खक लेबा नते बसे कम्युनिटी म्याम मा लेरिनेबा लोय मक लेरि मणिपुर कायबे बा बसे मिपुम खुदिमक तेगी थोलागा ngasibo थेंगना लाक पंगातनी अदुगा माग बक केसु लेतरबा बमा दे चेलागा सहिस रिफ्यूजी ले ले मग मोय मोयगी काना नब खरा तौ बई त मसगी रेस्पॉन्सिबिलिटी मतम दुगी मा कमायना खनबनो काना तौबनो हाबिदो मदु दायत लोय हिस्ट्री तबलगा थिगलगा मोयदे मसु पनिशमेंट दका ओबा मा कमायना सेलेक्ट तौरिनोबा अदुना मागुम्बा मिसिदी तसेंगना मणिपुर हाइबा लमसिदे थुना तांथोपम मथौ तारेबा सुगुम्बा मिसि लेरिंगै दे मणिपुर सिदने अदुम हाइता दुम थोलकनेबा मांगसि बोक्ता मोंदा वखल हंदा अमता लेतेबा मा लीडर ने मामा फरस फतसु ओ मोय अंगा इंखलप युट अमना हाइबने हारगदी बिरास याम खरा कोइना दुम रिलैक्स तो बुया बो जाइन हाइसे सीडी लीडर नेबा स्टेट सिबु मोय काहलो हाइदना असेंबली दा प्रॉमिस तौरगा पाइबा मी कांगुनेबा अदुगा माना गसी पोस्ट तो पाइर कांदो एमएलए नि थोंदो फंगा कान मांग नंग याबना डेमोक्रेसी नि राइट नि हाइदना सु स्पीच लान ngang मागी करी हक्तन लेदना एमएलए न चोमा अदु तारि मा करी ममोन मागी दि कनो कायबे या दबगी फोटो को काया दबगी नियम यामम लेनि मा एमएलए से कइनु खंगद्रबा अदुना सी यूथ अंगांग mana haibena te pok tangai be chahi 35 di amanga mana haibena te sugumba sidi ngasi party tumina lebiganu aduga leiriba khoi gi jike leiriba sarkar na su masigi nu pasigi madikta kari dobo ya ge assembly gi degi through degi ni ko sarkar haise assembly degi ne in haire poti assembly degi magi chap chaba मोद पिबम थोपा मोगी कनो दसु रूल्स बुक तसु यारो लेजबनी को इलेक्शन जिबु थोगाई गे हबन इलेक्शन जिबु कनो तो मथकता मोय प्रिविलेज एंड इथिक कमिटी गी चेयरमैन ग लेरगा फम सेमगा सु लेजबनी मधुर की मतुंग इनबा माय मथकता दी तोबमा स्पीकर की राइट नी चे सेक्रेटरी मोय फमिबा असेंबली बे फमिबा सेक्रेटरी हयेंग मक्सु मोंदा कनो थाबा यारबने बा सोमोन मरम दी हुजिकती अमु सरकार लेरमने असेंबली रन तौ हौरेदना नत्रा हाना अप्या लेंगाय मतम दुददी अमुक लेरमद्रे हुजिकती लेरबनी ना माय मथकता तो वे अब असेंबली दे लबियु पार्टी साइड दे लबियु प्रजा मियाम सु तबम थोप खरदी तो से हम जाहागे हेमल लेबमा ओके थागचरी इचे याम मरिक चमना थंबी याम स्ट्रांग पॉइंट नि थंबी रिबजे आई मथंग से कइदा एको ओजामाय बोंदों लासे ओजामाय बोंदा फर्स्ट मागी एको के थ्योरी ऑफ यूनियन टेरिटरी अहुम के ऑफम जे नाकल मरोमदा कोन पोत अनि खंगनी कोन येंबा याबसे अमना सेक्टरियन डेफिनेशन ऑफ एको स्टेट institution sima eko ki sectarian oina magi kanglup furup amamam gi oina loinama
union territory amam piraga manipur union territory ahum leibagi wafam ne aduga masida yamna ekoina yengbu yare wafam je within cookie community ni haidana mana laujari ba ma masana esa tawjari ba community jing manungda cookie jo amadi mar haidana muk lai khabne hojik ngasai jogi jomi kangu jomi gi MLA sing da jo ekhoi se jomi haidana recognition pi ga do ni ekhoi se cookie gi nomenclature ni ekhoi carry to ya roi masine ekhoi define to ya roi dam tholei then margi anguna so margi MLA am lady bisine so margi and amuk hairi swaida within the cookie manung the lady ba contestation lady ba sumaina every community within marakta contestation lady doine ado sigi whole sectarian definition of ekhoi magi state institution da sumain pi ga manipur se masung masung thugai ko wafam masigi whole projection je kayam yam deadly way do mana sida warning to ri base ekhoi BJP MLA polna hog na warning to ri je much more cost to be paid and has union territory ahum je thuna pithoko ado kaingo pithok ta taragadi masi theng da taragadi ekhoi yam chaw heavy cost am leiga hai bhi warning se kamai ying koi miras masigi koi ge honorable MLA Oriran haukitna magi Twitter da thagalapagi matungina koi ngasi discussion toriba asi amram dadi koi masigi matang da aina han han mutum jani mudi es Paolienlal hai kanano haib se koi khangadabani the Paolienlal ngangi ba punamak asi kanani yengsili ekhoi gi da hojik leiriba Paolienlal se koi gi farsu phatasu manipur legislative assembly ki member maneba adoidi manipur gi legislative assembly gi member manna ngangi ba sakli ba tauriba punamak asi masi constitution gi wang madani or act ki wang madani masi si ngangphom as representative am oina manipur gi legislative assembly gi member am oina masi tawbi ai ngangbi ai heli hendi kanana yingadabano haibsin ina tan tamdini mudi kanana yingadabano masi punamak ase ekhoi hairi ba hujiti government lerabani government gi lusing niba honorable chief minister aduga ani subada registrar gi oiba yanga speaker asisiga ahum subada kana yingani adu magi mana holiba party gi national party gi oiba party sina ekhoi mana tawriba punama asibo free thadokpa aran baharasu haidabsu manipur ge state ja sokadaba manipur india gi oina su sokadaba moroina manipur gi matamda manipur gi representative amakakna manipur against the ngangle bada tumel leba ngamba asina takpadi mabu kaigi namakta manipur legislative assembly through the house ki through the speaker through the so cause notice pb housing avok to bidaba mamangi masi assembly gi member tara dasu tawhodaba masigi outcome neba masida tawrurabina adu egidi akoina hana separate oina nirasi na open oina tara se lepaga tawrabsu party size khoi de kaisu hairakte or speaker size kaisu hairakte honorable chief minister size kaisu hairakte adu egidi akoina tawribsi chumba male haibidi gi mana muga handaki ngarangna thopa magi twitter da thagalise magi di chummin thagalai neba ko adu je yengliba miyam se yengliba manipur government se aduga yengliba national party gi BJP manipur se aduga speaker mase masigi thodang se kai leilo jatno moi thodang mafam khangdra jat laiba party na action lobu yaba lo hodre haibi dre speaker lobu do lodre aduga honorable chief minister amana masigumba phatte na haidu so haidre adu egiti Paolienlal asi ngangi bo punamo asi khoina yaba tarabra aina ujabadi hojik mana ngangi ba punamo asida aina thamjaningbadi union territory ahum gumba thokani na mana yam communal oina mana hairi ko matam chana communal kenagi deputy chief minister ahum piram bagadi singba thok to bi ai kama hairi ba aduga hojik leriba communal oiba chief minister si hairi ba punamo ase ngangi ba sakli ba punamo ase ekhoi gi manipur da
member mo oina ngang da ba mi din na te ko aduma mi ngang oi da ya ngang le communal le ba se ai na sum khang da ba manipur da hoju phau de di communal oi ba sim sa su le ki drin na hai ge ba maram di hojik to ri ba hojik phong to ra ga sa ri ba irang tho ri ba pun ma se masi communal le ba chief minister amanna to ru ba gi na te ba este chief minister हाइबसी मणिपुर की चीफ मिनिस्टर नेबा मधुगी दमत मणिपुर की प्रजा कन्नबा अनतगना मणिपुर की लम कन्नबगी दमत तौखिबा थबक पुनमक असे कम्युनियन नि हाइना येंबदि यारोयबको मधुना मधुदा कम्युनियन नि येंलिबा मीदुना दि हाइबा मतम मधुदा पुरिबा चीफ मिनिस्टर होजिकी लमसे कोई कन्बताबनी मणिपुर काहन में दका यादे मसी कोई काहन दना होना बताबनी अदुगा टेररिस्ट म्याम से कोई ना मणिपुर सिदा संग म्याम से थिंग बताबनी अदुगा ड्रग म्याम से पुसलप म्याम थिंग गदबनी ना हाइबा ऑनरेबल मतम दुगी चीफ मिनिस्टर ना तो पुनमक से कम्युनियन ने ये मुसु या देबा कम्युनियन ने हाइबसी यारोबा हाइबा मदुदी एक लोगी मतुंगिना स्टेट असिदा आराम तोबो म्याम पुनमक असे मजु एस चीफ मिनिस्टर मौना मधु थिंग ताबनेबा थिंगुबदा कम्युनियन ने हारिबा जिंदी अदुदि कम्युनियन ने येंगिबा मी अदुना हेन डेंजर नेबा तौरिबा पुनमक ड्रग लालोनबसिंग थिंगलपा पोपी थाबा थिंगलपा अदुगा इलीगल इमिग्रेंट सिंग चंगसिलपा अदुगा टेररिस्ट सिंग चंगसिलपा फॉरेन दगी चंगसिलपा पुनमक असे अखोय यारोय एन थिंगलिबा मी अदो कम्युनियन ने येंबदि यादेबा मदि कईदमक तौरुबनो मागी इंडिविजुअल नते एस द चीफ मिनिस्टर अमा ओइना मसी अखोय प्रोटेक्शन हाइबसे लॉ द कॉन्स्टिट्यूशन पीरिबो पुनम अदु अप्लाई तौगद माना तौजरेनेबो इदु असिदा खोइना आइना थमजो पॉइंट दी मसी तौरप मतमसिदा अखोय येंबु याबसे मसी अखोय अरानबा वखलोन खनबा अदुगा मणिपुर थुगाइनिंबो वखलोन खनबा मी सिंग दुगी मरमना मणिपुर से कमाई थुगाई सिगे अन खलिबा आरामबा वखलोन खलगा मणिपुर कमदौना थुगाई सिगे ना खलिबा मयामगी वखलोन द खलिबा पुनमक्की मियोय सिंग अदुगी लांगदा मिसम याम सिखिबनी अंदक लागिसे कईगी दमक्ता मखोइना आरामबा मोइना फत्तदा खक खनबा मणिपुर कमाई थुगाइगनी एनो खल होलगा लेबा अदुगा कमाई मसी एखोय मणिपुर फत्तन कक खल लेबा अदु मणिपुर कमदो थुगाइगनी एना खल लेबा अदुगी खुसिन थौरांग अदुगी होजिक 2003 दगी थोगिबा मे द 3 दगी थोगिबा पुनमा से मिसम याम सिखिबा मयुम मकई तुमखिबा पुनमा से कनानो मखोई खुसिननेबा मसी मणिपुर गवर्नमेंट की खुशी नतेबको अदुगी अरानबा तौनिंगबा थुगाइनिंगबा फत्तन तौनिंगबा पुनमक्की खुसिंग थरा मखोई की थमोइदा फावगा तौरप म्याम अदुगी ngap senabagi nokta government na tokhiba punamakni adubu sikhiba misam sikhiba dudi makhoi ki thoksin ne bako ajuna masi apna porerang matang de kamna thamjege honorable MLA ni Manipur की legislative assembly ni masi assembly की member ni haibase Manipur government kaurabra aduga hariba mi asina subject communal leina wa ngamba matam sida action kaichu logdoba misam ngamo nani phada bane baka kai kumba ekhoi hojik leiba phamano leiba community atopana ngamba taraba nani zen yorodobne aduga nahadagi khoigi isam tamba khoigi atopa community digi MLA ngangaraba ma disqualify to bi arabani party ne so ma explain to bi arabani adum chupai pakatan lebase asi so aiso angap modi oi masi punama ase hojiki ma ngasi ngarang khakta thaga padu khaknatana how khi ba matam degi nganglap punama ase MLA amag oina ngap punama asi yenguba taragadi masi koi disqualify to uri doba maram leiteba aduga party degi explain to ningai to daningai maram leiteba to gudabane masi gumba utpangam dradi hojik ekoina kanna laujaraga kanaroi
afava saraga sum peace leirani honor su haribu government sina masigumbagi aramba to myam sigi moina logi makhada tap tap na moi action lo to targedi ekhoina peace laoga sumam ngamoeba lo mana control to bom tong to peace rakadamni lo sibu free thado kanda kamana state sida kamana peace hybrid black do inova lo na control to matamda punamak ase afava mi issue phato mi issue aduga manipur thwaining mi issue manipur da communal thohin ke no hona ba mi singsu punamak ase kanana control to budam lo sina लोग एक सिना कंट्रोल तो बट खादा मणिपुर पीस लाकनी अदुना हारिबो पॉवरलाइन गुंबसे मसी गुंबसे अथु दम दे एक्शन लोग रिफाउदी मणिपुर दा ऑनरेबल चीफ सर्डेशनो अनबो गवर्नमेंट लाक्सनो पीस सबदे सुना लारोय ओके अदुना मचा क्वेश्चन दा लाक्सदे अखोगी मणिपुर नो चीफ मिनिस्टर श्री युनाम खेमचान याम कन्ना हाबे तारे यामने इंक्लूसिव ओइबो मोंगदा starting from the governance same bagi my deputy chief minister ani ga thamdana madagi reach out tawdana akhoi gi cookie sing the idp sing mayam just tan unadana ngang na hona dana manipur se sati thamna bani have ga effort ama piri bese sida in this juncture sugumba have dare mla masadi bjp ge mla madi oini but mana ngangi bo wafam sidi khoi gi social cohesion da yam chauna kai bi aba the community mayam the tension create we have even warning must heavy I could course some masina unit territory homes delay to basina much more cost to be paid kahaiba city this is very serious sigi sum mine emere mana su na travel any micham mana su social media gi na tragana to media gi platform sing gi su ngang han taragadi I could manipur gi santi ga haiba hoje conflict resolution ga haiba ji can we realize it ozamasi masi meka di poran na masi hari besing se me miraj ko khang joti moi ning bo kai ba ning mas ning bo kai ba imile mo oye bo si se mana pamjaba myam manipur si thukai ba ngamra khona ba ngamdra adubu masik irang thoringai da khudong chabro ga masi mathanda da khanjaba ai si yagadi akoi ani new government ngumla pada deputy chief minister se offer to bigedra हाइबगे खंजबा अदुगुंबा मीनेबको मासे अदुबु मा फंगहोद्रे फंगहोदो मरम कइगिनो मा खंगदेबा माना फंगद्रिसि कइगिनोबा मदुना मदु माना फंगद्रिसे मागी वहाई वता मागी थबक मतुंग इना मा डिप्टी चीफ मिनिस्टर सि पीदबने ना मथंदा इमिट तोगदबने मरमदि यामना कम्युनल लेनो ngang यामना कम्युनल लेबा थबक याम तोखिबा aduga manipur gi thugaina ba haina manipur territorial integrity thugaina bagi what da yam ngangi ba thabak yam toki ba masina tapudi masi manipur thugai bagi wakhalo leriba mla ama khatda asingum post pi ba taragdi yaro every center na khangne ba adu mon pi dabani adugi ning ba kai ba gi mana hoji si leriba deputy chief minister ani piwa khopa asmai to pam tom da peace la pata ga di ma ning ba thungaro adu na masi kamai to ga mo saglaga masi pen do myam se phungro ga wahi wata se putro ga irang thong la ga masi kamai na khoi manipur sida government se leriba asida pen do myam se hu hai tare phat to myam se langsilaga wahi wata na khangde ma langsilak irang thom basi ma gi ningjabani aduna masigumba la pomatam sida khoina ujagabadi Paolienlal haiban pa sina uje ngangni popuna aikhoina masigi ahemba asidigi masigumbagi unit territory ahum pi draw taragadi nataga singba pihodadi masidi henba mokak thokhini haiba asigumba government amada aduga jati amada leba amada man threaten dori se masi threaten dori se kana no aduna asai heido asigumba threaten dori ba sida kana masigi reply pi gi ke praja khun pigedra government pigedra party pigedra nata speaker pigedra magi responsible mla obinena speaker pigedra ke akabrite aduga party gi ma represent ona ma mla kari bena party ni action loboda ke akabrite asigumba thit toroba state amabu thit toroba communal line di yala thit toroba purma asibu hojik phaw koina masigi government sadigi athu momentum si lokal ningi ke goma si lokal handadi aikhoi manipur da sason tobase yaroi aikhoi na pamanbu jajalan gumba
ai kumba duga khoi gi medang kumba asina haiba tardi nga sai police la ani yumda police la ani nang wahi wata sina masi manipur kai bi har plere ana masi mioi da threaten to ren ekhoi bu haira ani first chalaga to ani ba ado asi kumba si la po matam sida manipur si future gi yingaga manipur si kamaina khoi ningkha tamba leiba oiramba ningkha tamba state ama oiramba asi masi gumbada chalak eba ngalok eba punama asibu yengna leiba sidi chumboine khalli masi khoi masi hairagadi masi pharu ragadi party ge khoi soigedra masi disqualify to ragadi khoi ge party shokadra adum le yengadi yaroi masi gumba phattaba myam sidi okay, thank you very much. Yam strong and very powerful statement coming from a community leader Manipur ki masak naiva community leader amatagi ekoi adugo Manipur ki achok chobi issue sing yam toine phongto pireba ego jade thambi bo khomne e kalta dam lakse kalta lakse ning base ma han bagi ekoi ki hypothesis haibetare ani ni mana thammi se matam chana hojik ama here I quote oza mai wonge from ne quote tojeri si he is a disappointed legislature mani masi disappointed of MLA mani handa ke no government ama lakhi besida ai deputy chief minister se expect to ba yai aduga mangoda deputy chief minister se pirak khedi haibagi wafam mudi am strong in thami aduga it can be also one of the reason why he has uploaded this post haibani ai ko san thabi wafam se adu sida magi proposition ama mana hairam basi deputy chief minister ani matam sala piram taragadi highway state trouble thoklam moida bani haibani trouble torom oira moida bani awana tar mi am tar moida bani haibani was it a question of two deputy chief minister but nobody have heard anything about two deputy chief minister at that point of time no one has demanded it kana amadan deputy chief minister ani pu haibasi NPF ki site ki ngang bata sugoi ta ki de press release sugoi o phangi de even from the cookie community de deputy chief minister man demand we haven't heard about it but the whole question is Manipur se trouble state amata laikrise sixty saved could have saved high reversible deputy chief minister ani matam chana PM daragadi in the right time so what was the wrong time kai happening enka masagi political gi waiba power gi apam bado maduna manungda akoi losal laga thamaga aduga akoi gi society sida akoi yamna problem moigadaba akoi time bomb bumna okay vokhai rakadaba koi miam sida lisang sitna madugi koi bloodshed ki continuity ma leigadaba adu makhal gi wangang sangang sit tauraga masagi oiba hidden magi power adu pambagi adugi wakhalon reida phongdokba statement namane namase khoina yengba tai haba ofabje biras ai thamjake maramdi magi two chief minister matam two deputy chief minister matam chana piram magadi pamdaba thodok tho amoidabani haiba sigi wafam siga aduga three union territory sina solution oigadabni haiba wafam siga self contradictory oyaba mama sana phongdok chariba magi statement ani se absolutely self contradictory oyaba deputy chief minister ani pibaga union territory ahum sembaga kari mari leina kiabo se power sharing sigi equation da kari no basina reflect tori base madudi adugum bagi wa sing do machin hauna makon hauna ngangi ba makoina madugi matong do chage haiba adugi wakhalon da tauba adugi kano ne ba demand ne ba haiba wafam ne ba ana manipur sesida MIRAJ Hausiki Leriba community ke basis ta deputy chief minister piba haibasigi sigi interpretation se masisu strongly reject away ko hoi akhoi su akhoi ye pangan sing da cabinet bat pi da bagi damakta akhoi su akhoi pen da ba nungai da ba wafam thami akhoi leminari ba kangro furup mayam se masisi highest decision making body akhoi state sigi wai ba mafam du da sab manaba magi pham magi equity akhoi power aduga adui ke do pigada my dignity and speciality akhoi community sigi dignity ga mari lena ba concern da akhoi to ba demand ne adu deputy chief minister de akhoi pangan demand to de na ado hausik se akhoi su pangan ju deputy chief minister ma pi da di yaro ena akhoi demand to tari pra ba sigum ba akhoi gi kano se
Deputy Chief Minister, Community Kuki ki Deputy Chief Minister, Naga ki Deputy Chief Minister, Pangan ki Deputy Chief Minister, aina state sida thamgadam ni haiba sigi wakhalon duti aduti akhoi sida lairiba akhoi necessity sina demand toba aduga akhoi political precedent sunate state atai da sumaina ka shu tongna ti ko India da lairiba state ama phaw da sumaina ka shu tongna ti ba ada sireshida state sigi integrity haibase Paolienlal na understand to the bon khlere masi untouchable ni unbreakable ne ko masi show uba thengu matamda sireshida lakada ba spark and raw mayam do madu lakada ba consequences mayam do madu Paolienlal na belongs to riba community to khatangi khallaga state sireshida pangang ngang ba yare Paolienlal na belongs to riba community to ge manung da su magi leiriba wakhallon do ya da ba miyam ne ba ujik thore si How's government sembasi the Yauriba, Dugumba, legislature singche, Magi Wakalondo, Madu Yadraba Kangup Nebaka. Nang ni Deputy Minister Nemsaki Gena, Fondoki Wapam, the Kangu, I will walk Nanga, the Manipur Santi Propage, Oitoy, and then Nemsaki Hydro, Akwigi, Gorsangur, Akwigi, Pimati and Hydro. Lepakama Pan Bataragati. Lepakama Lebataragati, government number Lebatab never. My governance to Lebatab never. State city lady problem khudi makse laingak tu leira ba matung da laingak tu na tu problem sing sigi waroition pragna na ba khona gada bane ba ma bu state sigi legislative assembly ki member amoina assembly phaw thingat pira iba ma gi miyam do madu mamit te gi mapi tan na ba gi namakta I tan na ba gi namta tobo politics to akhoi pamdre hari bane ba si si the Paolienlal na kari gi no ba ngak ai ta provoke tor ka lamdam sri sira bloodshed ki continuity ma sum thamna na ba wona ba se Adam matang sida akoina lakshaning ibo afam di haujik aigi mangda respected panelists anina koi gi si wafam si yamna masa khaina thambi khreba state sigi BJP ke dong leri ge they have to take the responsibility magi legislature amana state sigi leriba miyam sigi marakta provocate to ba Miyam Chibu a bloodshed ki continuity later ba adu Miyam si the bloodshed ki threat warning to was a message the state si leriba BJP leadership sina kari to leri ke ba BJP na ma si ayaba pira ngang halli fra si was si BJP da khoi hangpham thok pani state si Miyam na BJP ki legislation na tro Masi independent oiba aduma legislature ama natraga adugi agenda to the vote karakpa legislature ama oiraga wangang basunate ba BJP da leraga mana wangang ise BJP gi leriba manifesto dugi wangma ma wangang ba yapra ba legislature mana kaino ba BJP na manipur gi praja sing se sanari ba akoi gi keno suwo akoi de sanari ba pang sibu gi lila se kaino BJP na ba se sokol notice thaga da bane kokol ka da bane Ko the Lactragadi by reply for Sana, Pirak Tragadi, Masi BJP expelled to Godabri, Tandokotamne. Do Nakalam Romda, Madame Sujata and Sai Tapihre, Akwigi Leriba, Akwigi speaker now. Lokapam Topane, Siki, action C. At a privilege committee, Leramani Akwigi, Serishita. Privilege committee, the action, Lokatamane. State legislature amoina Manipur legislative assembly legislature amona board karga leraga 3 entity ka haina 3 union territory ka haina wangang base si magi out of context ne si ngang ba wanati sireshida mangonda keno piri se mangonda abasigi ayaba manam basi ngang bada free hand ma mangonda pi ba ma yauri ba sigi free hand piri bo authority sine ba masak lot ba ai khoi gi achoba threat si Sigi masak ba choba threat akoi miyam ne he kawe ba akoi ge legislature sing su kawe ba politicians sing su kawe ba problem je Paolienlal to the hand number ba se Paolienlal na sugumba wasing sing ngang ba ayaba piri ba kangbu se machine ba akoi ya seng ba problem si maja akoi ge state ge miyam na khang ba mathok tai ba aduga MIRAJ matang sida akoi as far our Pangan community is concerned akoi ge di akhoi leriba forefathers singche akhoi awana Manipur thugaina nabo lakpa matamda awasing do madu maithi ba pikhiba awasing do uprang uppaga chinghiba adumba ipai pu sing do macha masuni akhoi Manipur gi ngasi gi pan singche
Maring Samjok ki landa Manipur ki Ningthau se makut pungrama matamda madu kairaga adu mamyoi singdo upang upaga singa purakwa adu Ningthau bu kallaga lamdam si yongna purakhiba adu ba thona phawa adu ba Muhammad Sani na lusingba lami singdugi macha masuni ngasi ki Manipur pangansi ngasi Manipur ki sovereignty ki natraga Manipur ki integrity ki oiba wafamda haukiba puari tangka kya da Manipur ki pangansi na compromise tokhiba ama phobo leite adu ngasi so akoi pangansi ki oiba position di lamdam se le binari ba ichile na khuri mak akoi nuksi chanana phajana hingmina se akoi masel ge marakta pena daba issue me ama ba leba yai hariba mayam se table toraga phajana madugi wakhai ron thisi madugi maram thiroksi akoi punna hingminna bada kaithara iba manghal leiba machak sing se karai de horapno haib se koi thidong minasi aduga akoi phajana tung koina akoi mayam se phajana hingminna si haib se akoi position ni karigomba Manipur ki integrity se masida temsing na bagi pot lakpa taragadi Manipur ki pangan singa kaidong nungda akoi maduda compromise to botoi tangai phada matam lakpa taragadi akoi ngat pi na ba akoi e pi na ba akoi thorang torpa yai akoi mas leida akoi maning halaga sakado ba kanglup na te habase masi ai thamjage makata ba wangda makata wangda laksaning bazi ngasagi ani shubo wafam ma haibase sacking a communal chief minister at the right time could have saved hundreds of lives and ethnic animosity karigumba contradictory lo oidoni ko aroi bidana union territory honge proposition ne aduna ne ha bada puso ne narize other than ha bada thami wafam na deputy chief minister ani pira magadi habani ani shubda la ibana chief minister communal chief minister se matam chana lokthom taragadi mi cha kaya gi punsi ju kan mangani and ethnic animosity kanuk masil ge marakta leinari ba nungnang ba yanada ba mayam se sisu thu omo ya gi wafam ne kari happening sida auriba ai communal ethnic animosity le moy hundreds of lives save to bungani aduga sacking a communal chief minister at the right time habise adugo ozamai bunading asai haigre ai hanagi chief minister si communal oi habise ai ise swata na chief minister am communal oi je kamai hai no ga habage wahang mem hangre adu kari happening hanagi miraj hanagi chief minister communal oi haiba allegation se masi ai strongest namda masi ma ai reject tori ko yam phajana reject tori masi yam bias hoiba aduga unparliamentary loiba language ni haina ai adumaina remark pisake maramdi chief minister amada mangonda leiba constitutional obligation magi legal obligation mi amama adu state sigi integrity ga mari leina ba adu magi koi moral responsibility constitutional responsibility me amama khak leibado madu ma act tongna ba honar paneba number 1 akoi sectorial elements singna akoi state sida demographic ki oiba adu ba kainoma akoi gi uncertain oiba atmosphere ma kak dam sida create torpase lerakpase masi akoi yamna achetpa akoi gi yamna farm oiba yam determinate oiba dum ba phirep ma kak akoi hanai chief minister sina lawrakpa matang aduga state sida leiriba akoi masel gi marakta leiriba akoi gi keno se disintegrated oiba aduma position mayam se mase mana tapna check torko matam se sida yamna provocative oiba yamna aggressive oiba aduga yamna natai chata ba mongi oiba aduga campaign amaka chatharakpa madugi campaign aduna maram oira kanda koigi spark and raw madugi retaliation mathang lakna sida thoning da ba thoktok si thokiba adreida akoigi chief minister amoina tawpham thokpa mana lawkhatpham thokpa thabak sing do madu lawkhat na bo hona jaba taragasu laiba magi keno tuna akoi oireiba magi pressure mayam tuna pam da ba thodok se masi chapchana matam chana timely control to bang nam hodaba adu situation no mayok na khibani mahak se masi communal oiba chief minister amani haina akoi language akoi kano to se remark pi se city akoi strongest time da reject tawi si mari leinate aduga sectorial element singna makhoi gi sectorial oiba adumba agenda dugi mayokta khara
farm oiba yam achetpa phirep lorpa mi se communal ni haina adbaina interpretation pibani haina adbaina ai thamsake. Okay, thank you very much. Mathang jai iche da mulak sake. Iche da laksaning baze kamai yeng iche. Ngasai deputy minister ani matam jana piram taragadi ai khoi se trouble ma'am se thom moidam ni gai for from adagi chief minister se sindom taragadi se community masing america leriba yanada animosity masida khoi yam yekna bagi oiba situation ama leri se masi thom da ta bani gai for from se ado handa amuka ai khoi litan da thoi issue sina kamai toba adagi then ngasagi ngase maitai ge koki ge issue aduni hayar ju asom da litan da live issue sina khoi kamai interpret tobani sisu hana ge chief minister gi maral oidoribra ado sikumba any kamai yengi si from miras masi matang sidadi akoina ga matam du gi former chief minister da sawbadi taseng na moi communal gi oiba akoi gi sagalaga tawe habegi nate lamhen tu hen ba sumba crime ama kanu mai horaga leraga nang as a chief minister amo ga kai gi damak ta thabak to bongam dino habegi wane ba maduna akoi gi michang chang musu leite michang chang ga de khoi mi myam do sigadro ma le ngai to khone president ru leina kaisam ki mukesh mangrabani ko ichanu padu disikanta hale imni ha adu gi blame myam do fa hana gi former chief minister da ga draba laitan gi buju de mai ngarang chai ba mo da ha ga draba akoi na hai ba dudi matam tu da pai ba mi dugi phajana state se ngak sen de hai ba gi saw bai wane ba matam tu da khoi gi siri ba khoi gi village volunteer myam am siri ba lingthoi ngambi hemajin myam mangi ba do madu do akhoi gi damak ta lepa ga bu adu myam do mang ga dra ba ja ain hai jai si bo natro adu gi control do ngam da ba kari gi no hai ba gi saw bai wane as a chief minister am da saw ne ba mana madu myam do dong ging di kai gi no kai do bai gi nang gi power da pithoi no nang gi unified command ke do pithoi no nang state mai jagan adolum da tongso bai wane ba khoin tawri dudi as a reasonable oba pot ne ba khoin hai ba dudi aduga mana ngangai ba pot dudi aina hujunga sai jo ahaba da hai gi duni manipur da cm ama lai ba matam da madu mai community yenga ga cmp ba amta na te ba adu tari akhoi ahal almudi lai khre bisang ke sing lai khre adu di loi matam du ge du oidori bra ba adu yam da sumba ai nai sini mana ngangi wase su reasonable oide mana ngangjai wase ma ngasi discussion je taraga di ma wakhal khandabiu ma kari no haiba do mana ngan thoi ba saktoi ba poto niom chumba chumda ba ma su matam du gi mla ni kaino mana huji se ka cm do mana yaning da do mana matam du da di kem haidraga huji ta na du gumba mu thoro pa yaro ba matam da na mana separate pio du kana na to bono loi khange mai chuchapura rile chalakpani adu mamang da kan april ki tam kun tarek kuni pande e hora bani khar ga hodi na try na haise adu ki myam do adai da khoina cm ama da matam du sauki badi nang cm am oiraga kari gi no nang khom khut pule lai re hai kai no center na kari tawru re hai be gi adolam da mai do kande mai do ising haijen de hai be gi tawgi be wani adu gumba mana mi chang ba bias le bo raga di akhoi gi sing yan chen bada sirei ba myam adu kari to bongam geno jain haise aduna madugumba oi do pada bada nangsu farasbata su kendra madugi leader ni mai prajamiam su ngasi discussion je taraga di noi leader du ngang poto noi na madu do matung in chatlaga ni khallaga di noi su awaba tarakani awaba famta tarakani ba maramdi ma kendra du magi di leader oi ri banina mai gi leader mai provoke to bo potu da mai accept to sum chatla di amang ba se ma da te mai gi di huji hai wa da ni ma provoke to su mai gi macha masu de am to so moi ba so madra miras en haige ba mai mla mai gi macha masu mai family de amata mayum su tumam moi adu gi lan chen su chelam moi loi ma phajana lengane ba adu mai gi matung aran ba de iliba mai prajamiam di mikam mirau khona thalam ngane ba kham ba aduna oi da pa da du di noi gi leader oiraga su noi na semdok pangam ba ga di semdok na bo hona biu manipur se ai na haisen mini india ni hai duni amata gi wana te aduna masi punna lai se hata di noi leader du gi tawai ba niti ni om do noi yaning de hai duna su noi ken duna su madu reject tau thoba thuna tam thoko ba madu ku manu pa du di mahik ne ba hayeng tung gi macha masu future da bera kara ka da po ne ba aduna adu gi maram du gi hai pa da ni mera su ji thodo pa akoina kanamata na ngasi bawda akoi di hai ba post di huji akoina sarkar da sauri di
मई से सुम चाहलगा थंबा सेंटर की जियो पॉलिटिक्स नो यारा लेरी करिगिनो नो एस ए लीडर मोइन नो हुंफु से चखरे ओय हुजुपुदी यांखै मापन दंगाय ऑपोजिशन मंगा लेगासु नो रीडिंग द चंग लाउना लेरगा कई दबगी इंडिया ना दुगुम तप मतम डिफेंस तब ngamdrino nang adu myam do illa leino haibegi adolom da khoi nuji sawai wani thoidok pa ma akhoi na bu pen da bale magadi akhoi gi handak gi laiba akhoi na boina warauri duni dana handak la poro mamang da le ramboro loba afaba da le khallaga ma waisa na ba ma masu matam do hona jakhi loi hona jakhi moina da ma gumbal myam leiba degi moi praja myam duna provok toga adu gumba geng hai tare geng khara mana khulai oina season angane ba hujiki noi pollam sina aduna moi mai than bane ta seng na loi mak फते है बदे इंग्लिश सु हाइरो हाइदुने बादो मोइगी मियाम अमा सु दुम बखोन थोप ngam da moi gum bane leader lai rabani na ngang thok pa su ngam dana mamite mapi taraga hingba myam su lengane ba khangbra aduna masi gum ba se aina haisini huji su sarkar lai rabani na hanjana haijeri sini party na madu gum baduna thambagadi party gi jet makha tarakani akhoi gi assembly da phambi riba honorable speaker ama su mai gi secretary hai tare governor gi makha da lai ni secretary se mana kano advice tawraga kholaga niti niyom am se loi chatna da pone duna moi gumba leiri office staff officers sing se haitare moi na kari dora leiri assembly da phamba haba pot tu da noi na tawri sina kari no khoi gi nga gi kan marum kan paisa huram be ge dolom doi na tawle ba assembly se mandi ni asi neat and clean da samidhan gi licha che chalan se haitari masi gi office officers sing su yam responsibility over be ko miras aduna moi gi deputy secretary leiri ba secretary leiri ba moi myam gi su yamna daita achoboni maram di moi na kano do office to be assembly se charai rakpani na moi gi member na moi gi MLA sina adu gum aramba to matam se moi na sat thabak su taw godam ne ba adu khoi su taw dana leiba khara leiri aduna assembly se mo lebni miras assembly matang su jong tang moi assembly de gi office ki ko office be gum khara ko discuss so mathau tarab ne ba masi sina lenga sasen phajana chalan dinge center su harawni adu ga hujiki pollen gumba makhoi gumba su harawni ba maram di niti niyom kara su kem hai da posina maram oiraga ngasi ngangning da independent oina ngangni huji akhoi na ngangi sidadi khara tabra haram den asmara ngangi se virus asi heyeng problem oinena no man akhoi di praja na khoi di illasua industry tawbotabu leader mana ngang bri suga ya roiba puja niyom da sulai te baduna magum basidi chap chaba mon da action lo hobo mathau tai mana provok taw ga maning da su ani om MLA isu dum illa leiri sinu ji su natra aduna magum basini mana yu kano da phange mai chu champu da phange madi meeting da su yam chaw chaw ngang ba myam ma lei khrabani ma se pura mai evidence ti ka haini puthok pa da ko haleng la roi da badum leira da ba ngatane ba aduna masidi chap chana ko khoi gi assembly gi leibira ga tabira ga di myam na umtang masi ta hobiyo prajamian hoji pisana khoi gi honorable anobo na su kanchani khoni manipuri loi khalasi ta haido su gumba mi se lega di manipuri khanba ya gi roi dori ba ma gumba myam sina moi gi MLA masene leina ga di ya roi aduna hoji ti am luri se lambi soro koilas ti la da su gumba oi da pa da su de gi hena sathi gire ma di su gi keder myam de gi di man hena yam de hembal le ba ma se su gi keder du di ha na hena moi kan om de le to bani na ma di state sigi leader am oi ga assembly phammi ba mana member am oi da le ri ma na sum gumma to pa si di am thuna immediately masi action lo hong da ta ga di mai gi si ba hena ma to pe to ni ha be gi po su ma thammi si ne ba na tra aduni yam da risk le ba po ni adun masi po si di yam da khanda ba matam natre khoi che masada ai ngasi su haijeri sini hoji su party president di oibe ke nom tong dai ne aduna amtang khana biro BJP di discipline leiba respect leiba party ngatani am haida ni media da di ha para discipline no male isbo problem sin ka discipline no be se aduna khoi che masada media da yam nakan anu mari ta ra ga yam laubudo nangi hek na cha nu pa ha ra ge discipline nei tabam yaw re lebak su thugai khan bam yaw re masi gum basi ni nang kai do tham gai no am ta khan biro ba phal bata ai party president ai jabani ko si so la na lobi gini ai na ngangjari si party ki president da hujim ji ruling party se BJP oi bani na president da haije bai wani congress no aro NPP no amo any oro mo ai dum haije ne ba maram di masi yamna risk play ba pot ni na moi gum basi na ne ba no ngasi kok sa da na media thola ngang su chop da phamni do moi gum bal engin no chop ke da ni aduna noi gi BJP respect lai ga di respect ami gi makha da thuna chalan bi ho na ta ra ga di mai ho ka ni no BJP se sum mangdar pai phibam lakani ai na haibai wan te BJP nusi party nusi tabuta bu noi gi respect do ngak na chalan lu noi members sing do hai ba adu ma na hai je ise makha na ai o hang ai tare am da ka lak chau ke
ꯍꯧꯈꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 8 2026 ꯍꯥꯏꯕ ꯇꯥꯔꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 8ꯇ ETV ꯚꯥꯔꯠꯅ ꯂꯧꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯒꯧꯇꯝ ꯗꯦꯕ ꯔꯣꯏꯅ ꯂꯧꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯒꯤ BJP MLA ꯄꯥꯎꯂꯦꯟꯂꯥꯜ ꯍꯧꯀꯛꯀꯤ ꯍꯥꯏꯔꯤꯕ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤ ꯉꯁꯥꯏ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯋꯥꯐꯝꯁꯤꯅꯤ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗꯒꯤ ꯂꯦ ꯑꯦꯟ ꯂꯗꯥꯈꯁꯤ UTE ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯗꯤ ꯌꯥꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯅ ꯁꯦꯝꯕꯗꯤ ꯌꯥꯔꯒ ꯖꯝꯃꯨ ꯀꯥꯁꯃꯤꯔꯁꯨ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯕꯥꯏꯐꯔꯀꯦꯠ ꯑꯅꯤꯁꯤ ꯁꯦꯒꯥꯏꯅꯔꯒ ꯁꯨꯃꯥꯏꯅ ꯐꯛꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯁꯦꯝꯕꯗꯤ ꯌꯥꯔꯒ ꯀꯔꯤ ꯇꯧꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯁꯨꯒꯨꯝꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯁꯦꯟꯇꯔꯅ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯁꯤ ꯃꯥꯅ ꯍꯪꯈꯤꯕ ꯋꯥꯍꯪꯅꯤ ꯀꯃꯥꯏꯅ ꯌꯦꯡꯉꯤꯁꯦ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯋꯥꯐꯝꯁꯤꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯋꯤꯠ ꯂꯦꯖꯤꯁꯂꯦꯆꯔ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯃ ꯄꯤꯒꯗꯧꯕꯅꯤ ꯍꯥꯏꯕ ꯁꯣꯝꯗꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯅꯒ ꯊꯝꯈꯤꯕ ꯋꯥꯐꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯒ ꯊꯝꯃꯛꯏꯕ ꯋꯥꯐꯝ ꯅꯨꯡꯁꯥꯂꯨꯔ MLA ꯑꯩꯈꯣꯏ ꯃꯥꯔꯒꯤ MLA ꯁꯤꯅꯒ ꯊꯝꯃꯛꯏꯕ ꯋꯥꯐꯝ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦ even lossy diko manipur di president sana thabi yam inclusive oiba yamna santi gi mong da thami ba sige mong je si mayam ji da hojik mahakna ga bukhali bo afam kaman yeng msi mirasi atai gi dati taseng na have the masi refugee or mani ko Myanmar dagi chelak panatraka adu amadi sodan or mani aduna history khangda ba mayam du na koi Manipur adu ni loimak te hainai ba Kashmir na tawki ba poto koi Manipur da son adu koi Manipur na akoi di han independent oina 1947 da le matung da India da mas tawki ba ni so koi khangna re le ba ngata ni natra adu na akoi gi pot ka moi ga di difference am lai ni ba adu na menchak ge gen oro any moi myam di history do khangba aduna khangbanina yaro do potu de kana roi khangda hana moi sumuktana chahi ama ani makhai muti le jaru bane ba adu bo son de gi la ba khong ba de discussion da kai da naina ra pa history man chu puthona ra pa adu rei di moi di khanga banina basi yaro da banina punna le hora ga dum lingmina bana phare ko na khandara pa wakhala do tolerance na ne tasena nau na lak pa refugee soi de orangane ba aduna mawon da di khanjan bangam mudri ba ma se aduna ne ina haise ma se kaura wai sana bigera kai do gera mo je gyanam ta hanbiro मागी काश्मीर की वारी का मणिपुर का चानर है बसे माखंग का दबने नान सुना गालें की तो वो दफन है दुदी मधु ओथोपे आवे मणिपुर ददी ना अदुना मणिपुर की हिस्ट्री दिया ना तोंगान बमले इब पोनी ना को मसी एनी फ्रूट आई ना हिस्ट्री एनी फ्रूट मैtai ना थुगाई के है बोल सुया रोए बसी की पोची दी को एनी फ्रूट ना अदुना मरम ओरगा अदो ngasi mokti मैtai दी मणिपुर काय बे आवे है पोट अदो मैtai पंगन ना दो लेरी बम मैम से दी अदु की खोंजंग आता ने बचंगी से अदुना लेमिना बना ज्ञान ताय दो आई चा सेंग मना दी आई हिस्ट्री आई इमुंगी कनो प्रॉब्लम मैटर दो खंग ताब नट्रो मागु ममा पालम दे चंगा स्वाइदा सेन खरा तालगा कनो तौरगा हेता अदुना ने ना हाइदो कैंडिडेट खनबा मतमदा मागी बैकग्राउंड मा करिनो हाबसे 127 कुइद्रे अदुगी मतम दा लाइरबि ना खम तोथोखो पैसा खरा याम द पिरक पार्टी दा न खंदिरनु पार्टी दा पैसा पिरक पानी दा ngasi इज्जत हराम ओरेदना डबल इंजिन सरकार इज्जत हराम ओरेबा मणिपुर ददी अदुना आइन हाइजरी दी डबल इंजिन सरकार से यामना पॉपुलर ओइनिंग तारगदी हयेंग 27 कुइद्रे सुगुंबा पॉलियन गुंबा खलागदी हेन अखोइना मंगन बनते अखोइदी सोरकपा मोइन मनि स्टेट सुबु थुगाई gi हाइबा लीडर मर हाइरकपा gi हाइबे वानी मांग इदी मोय पार्टी gi इज्जत तुनेबा नत्रो अदुना आइन हाइजनिंग इदी मोखोइ गुंबा सिदी यामना मुन्ना खलगा मतुंगा मुका सु कैंडिडेट ओइनगा मासि लेफनदबना फरदबने independent ne haraga su moi sum basidi yaroi da pot sida ne in punishment thunda pibi horo haido mana continue sum lai target my mind set to hong bangam de bako aduga mana khali bana han gi interview du gi pakhumdi asi haisni manipur ka kashmir ka difference ni aduna maram oiraga nang na khali ba manglan oina dum lai gani kanaroi nang gyan target taro natraga na nang chatke chakhro habase masi mammo da ye dumaina thamag Okay, इसे हम मुझे आई कहीं दा मुक लाख सेरम के कोई ओजामे वंदे लाख चुके ओजामे वंदे लाख चनिंग बज़ी कोई अहम वंग से जब माने वो इंटरव्यू से द सेम इंटरव्यू ETV भारत ना लोगो इंटरव्यू से that happened just nearly 1 month ago थामक की मांग दा कोई लोगो के इंटरव्यू नहीं अभी बतम से the likely there is a government formation मणिपुर अनु government अमा form तो दो रे है ना याम कन्ना गंगना रखा अदुगी मतम पे तुदनी अदुगी मतम द मांग हाई के बसे ready to join the popular government in Manipur Manipur द नौना सेमा का तो ये बहुत popular government सिदा आई join तो नौ इनंग तो ready वाई except on the condition that हंदा केनो मधे UPF ना गौती तो याने की एक कोई term दो मोहिना time bound manner में तो मुख्य की grievances सिंचे address तो गदर में union territory पी के तो उन्हीं का हाई के वाफम दुने अदु तो यार का time bound manner में तो ready to join the popular government हाइरम नुपा मखत ने
ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯝꯕ BJPꯒꯤ MLA ꯁꯤꯅ ꯉꯁꯤ ꯂꯧꯈꯠꯂꯛꯂꯤꯕ ꯉꯁꯤ ꯃꯥꯡ ꯊꯥꯒꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯁ 3 ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯋꯥꯐꯝꯁꯦ ꯀꯃꯥꯏ ꯌꯦꯡꯉꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥꯐꯝꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯋꯥꯐꯝꯁꯤꯒ ꯑꯅꯤꯁꯤ ꯀꯃꯥꯏ ꯌꯦꯡꯕꯤ ꯃꯤꯔꯥꯖ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ Honorable MLA na hojiki question matung inna matam maduda ekhoigi KNO ga UPU ka Government of India ga sugi agreement to matamda masi handak sigimba irang yam kanna thoriba timing aduda su extension to kibni Manipur Praja punamang di su lothopiu haina adu Government of Manipur nasu basi abrogate tawna bagi decision law khraba asumba gi timing aduda aikhoi su extension tawki ba aduda ke yauge habam tamda kuki gi hojiki leriba su gi extension tawbagi last agreement ma ka tawbam tamda akhoi kuki singi political issue se time bound da solution broken na amaka yauki baka madugi gi point adudani mana mugal Guwahati jam hairi se kaino bo masigumbagi government ekoi join tawgani adubu hairi ba condition aduda makha aduda kaino tawgada boragadi yaugi habani man nangni base adubu hairi ba punamak adu mana ngangi basida koina ying yabase ekoi gi kanana masi nganghali bano habsu daka oyebako mana hujik hairi ba political solution lakadabu oragadi mas join tawuni habni adubu masik mana khala ngani sikaino bo Government of India ga UPF ka KNO ga kanogi ceasefire extension da mokhoi gi demand adu athum da time bound habni ko matam time bound da maju solution purna ba haina yawe ba adu agadi madu hairi ba itself aduna Manipur dadi ekoi praja gi ningba kai bane ba madu gi agreement ado kaigino bo hairi ba political solution pi hoji aduni hojik leiliba handa deputy chief minister nemcha ki gen so hai hido ekoi political solution proper habse kanogi state amabu kana kalaga chapya ponati hai chumme ba ma hairi so solution proper state ka media deba adu haiba kuki gi political solution lapom tamda Manipur state ki honorable chief minister represent tawduini state represent tawduini adugumba gi wakhalon da leiba amana hojik leiba situation asida muga hanna muga lapom tamsida hojik ki adune mawi ningwa adugi thajaba makha amada kuki gi damakta thajaba makha amada political solution gi damakta khanjaba nupa amane na khoi lobu tabani masi khal aina masi hairi kuki gi political solution amaka purokna bagi khaliba nupa amane aina hairiba maramdi masina ma kai damakta masi Manipur thugai ba pamba ni aina takduine ba Manipur thugai ba pamba mini na lawduine ba kai masi ina hairiba kino bo Manipur kuki khakki oiba solution amma piba taragdi Manipur tumta kari kaire ko aduna ne madugi de makta mana awjiki ngangi ba punama adubu onna teina ba amkhakna hawjiki ningba kaira ba ina sai haido ahamada asigma punama solution sigi wa amada lakada badu uba amkhak peaceful oina hojiksi Manipur da peaceful oina leiba taraba peaceful oina lakaba kangrup singsi irang thoktraba Manipur sin law order gi the control fajan tawkhraba adoi magi ningba kaidoini ma community hojiki pa purap kinati pamni ba Manipur thugai ba pamba separate oina lowning ba pamni ba community singidi adu ningba kai bane ba madu agadi masi ningba kai ba du kai dena ba thungan ba tawsi haidi hadi paurera no jis thari ba magi nature se asi chumme ba ono budi chumme ma to si chumme ba kai Manipur thugai na budi ma adu daka oeba ma gumbana ngangdradi ma gumbana singba Manipur da disunity lakna ba adu communal lakna ba ma gumbana lit toraga ngangdradi khoi solution la ro haiba ma mathanda thajaba aduna mana mangjin thana ngambane se khoi myam lobu ta bane ba ko aduna masida rapo matam sida ki aina sum
honorable handaki masi issue la pom tamda solution la pom tamda khoi honorable handaki nauna wasap rokiba honorable simsena hai ki go man ki hai mutamda peace natna solution amata leiroi he peace natna solution amata leiroi he yes chumme peace natna solution la pangamo he adi hai ba magi honorable simsem masamakna hai ba thamoi sena appeal to riba adi masi peace thugai ne ba to pa punama ase government na thengna biyo praja na thengna gadam na te ba peace thugai na ba to pa punama ase manipur praja na thengna gadam na te government na thengna gadaba madugi wakhalunda chap jana lepiro adu agadi Paolienlal kumba peace thugai ningba MLA amana party janata party gi MLA ma Bharatiya Janata Party gi MLA ama aduga Manipur Legislative ki Assembly gi member ama haibun pasina honorable chief minister anauba wasakloriba Manipur gi damakta yagadi peaceful raga nena taba ma khakle hengena thamoi da phawra kan work to jariba asigumba gi against the disturb to kadaba peace thugana bagi to pulma ado athum dan party gi side to so simsana advice to biro speaker side ki rokhopi abe rokhopiro na advice to biro ado government side ki decision lobi abso lobiro adu lokhapa tabani mamdi hojik man hairi peace natna solution ko solution amata leiroi haire dudi masi pulmak thungge hagidi haibo pulmak ado lokhapa tabani action lobo tabani aduga punama aina suman lakpom tamsida Manipur ge yenglapom tamda ekhoi yamna punamakki oiba Manipur si ningba kaiba group haitare ningba kaiba group ni aduga awa phomda tagadaina pakhatchapa Manipur oina leirabani asigma tanja sida rule togeda baipsidi ekhoi law sibu government sina law sibu Tajaba Matamraga, Masi Losi Martin, Letty, Manipur, Kanmangamoy, Manipur Paza, Awabata is Kanmangamoy, have low curtain and Kangadamaniavaka. Assume me population Yambana, I could me Ambana Kangadamati, low Sibu, Tajabam, low Sibu, Mopam Taras in a Bumtamsa, or governments in a pipe, or Sim Sermana, Masi Low say. Payang sinabam tamda mapham cha sinabam tamda Manipur sit tang ikui dina thama ani mun ho peace lakpi ari ni adubu lo silaga thamlaga di yaro oza adu matang du question dai dak chauge how irresponsible of state na mo oige sine kayam yam irresponsible of state na mo oige kada healing time never yes conflict thokre mi myam sigre madu makeup mirau kol mayum manjan da relief kem da yata le mi se it's more than 60,000 Sugum amada leibaki luching bamana aikoi gi luching bu humpu gi manungda yankai mapan hojik lei sing manungda amane ba masi ado magumba mi amadagi sida healing gi oiba wahpham sing aikoi gi yamna shanti purakna ba tranquility maintain tawna ba social cohesion se amuhan thamna ba hona bagi wahai haibi mohota much more cost to be paid ka here pase ado ko yo adu su union territory ohum bidra ke ngasai hai re uncle jalal na aikoi gi kari gumba union territory ohum nate ko Manipur gi inchi ma lam inchi ma sogap matamda adugi da makta nak ken laga yai pa gi da thawai ke Manipur kai bi yaro ina thong ka da ba mi lak ya le adu minung de ko sham mani ngasai hai re which is aikoi imagine Manipur kai ba kai se aikoi myam imagine to bum perform nate adugi wafam da yumpham oiraga aikoi warning torokpa threaten torokpa much more cost to be paid kai pa see is it the right time man the right time hai re two times never right time hai ado deputy chief minister ani se right time the lothom tara piram tara ba Manipur gi hanagi chief minister se right time the lothom tara de have never so what is the right time hojik ki sigi matam se the man hai wafam is it the right time masina mara hajiki man right time ni hairi ba puna ma se ai kam haji ge ba ajudi hojik tawri ba Manipur sida 2023 gi dagi to me thak I thoge ba asigi me engineer se mane ba mai lo buta bani man rom thon mata thon mani lo buta bani number 1 kai gi ma wa hiduna puna ma asigi le ba puna ma
ꯑꯍꯥꯟꯕꯗꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯕꯨ ꯁꯤꯒꯤ ꯀꯃꯟ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯈꯤꯕ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯄꯤꯔꯝꯃꯒꯗꯤ ꯁꯤ ꯊꯣꯛꯑꯝꯗꯣꯏꯗꯅ ꯍꯥꯏꯕꯒꯨꯝꯕ ꯍꯧꯖꯤꯛ ꯃꯗꯨ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯍꯨꯝ ꯊꯣꯛꯅ ꯃꯁꯤ ꯃꯇꯝ ꯆꯥꯅ ꯇꯧꯍꯧꯗ꯭ꯔꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯄꯗꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯋꯥꯕ ꯅꯪꯕ ꯌꯥꯕꯒꯤ ꯃꯥꯅ ꯊ꯭ꯔꯤꯇꯟ ꯇꯧꯔꯤꯅ ꯊꯣꯛꯀꯅꯤꯅ ꯑꯗꯨꯗꯤ ꯃꯥꯕꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯥꯅ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯖꯔꯦꯕ ꯔꯦꯁꯄꯣꯟꯁꯤꯕꯜ ꯄꯨꯝꯅꯃꯛ ꯃꯥ ꯂꯧꯕ ꯇꯥꯕꯅꯦꯕ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯊꯣꯛꯀꯗꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯅ ꯔꯦꯁꯄꯣꯟꯁꯤꯕꯜꯅꯤ ꯑꯗꯨꯅꯅꯦ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯁꯤꯒꯨꯝꯕ ꯉꯥꯡꯂꯤꯕ ꯑꯁꯤꯗ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯂꯣꯅ ꯐꯤꯖꯤꯀꯦꯜꯂꯤ ꯇꯧꯒꯗꯕ ꯅꯠꯇꯦ ꯂꯣꯗꯨꯅ ꯃꯉꯣꯟꯗ ꯄꯥꯟꯕ ꯌꯥꯕ ꯄꯥꯜꯂꯒ ꯑꯦꯁ ꯃꯦꯝꯕꯔ ꯑꯣꯏꯖꯔꯒꯁꯨ ꯂꯣꯗꯨ ꯐꯖꯅ ꯑꯩꯈꯣꯏ ꯊꯥꯖꯕ ꯃꯈꯥ ꯑꯃ ꯊꯝꯃꯒ ꯂꯣꯗꯨꯅ ꯃꯥꯕꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯗꯟꯗꯤꯗꯨ ꯃꯥ ꯐꯪꯖꯒꯅꯦꯕ ꯃꯗꯨ ꯐꯪꯍꯟꯕ ꯉꯝꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯄꯨꯝꯅꯃꯛ ꯄꯤꯁ ꯊꯨꯒꯥꯏꯒꯗꯕ ꯃꯌꯥꯝꯗꯨꯗꯤ ꯃꯥꯅ ꯑꯦꯛꯁꯟ ꯂꯧꯔꯛꯀꯅꯤꯅ ꯊꯥꯖꯩ ꯑꯗꯨꯅ ꯃꯁꯤ ꯄꯥꯎꯔꯩꯔꯥꯟ ꯃꯊꯛꯇ ꯃꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯦꯝꯕꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯂꯤꯗꯔ ꯑꯣꯐ ꯗ ꯍꯥꯎꯁ ꯑꯗꯨꯒ ꯂꯤꯗꯔ ꯑꯣꯐ ꯗ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯁ꯭ꯄꯤꯀꯔ ꯑꯗꯨꯒ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯥꯟꯅꯔꯒ ꯃꯥꯒꯤ ꯃꯊꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯗ꯭ꯔꯕ ꯑꯦꯛꯁꯟ ꯂꯧꯅꯕꯁꯨ ꯍꯣꯠꯅꯒꯗꯕꯅꯤ ꯂꯧꯗ꯭ꯔꯕ ꯍꯥꯏꯔꯤꯕ ꯄꯥꯎꯔꯩꯔꯥꯟꯅ ꯈꯟꯖꯔꯤꯕ ꯑꯍꯦꯟꯕ ꯃꯈꯛ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟꯕ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ ꯌꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯉꯣꯟꯗ ꯂꯩꯔꯤꯕꯁꯦ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯈꯤꯒꯅꯤꯅ ꯈꯜꯂꯦꯕꯀꯣ ꯃꯗꯨ ꯄꯥꯡꯊꯣꯛꯍꯜꯂꯣꯏꯒꯦ ꯍꯥꯏꯗꯤ ꯃꯇꯝ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩ ꯃꯊꯪꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯣꯔꯠ ꯔꯥꯎꯟ ꯑꯃꯈꯛꯇ ꯂꯥꯛꯆꯒꯦ ꯌꯥꯝ ꯑꯇꯦꯟꯕ ꯔꯥꯎꯟ ꯑꯃꯈꯛꯇꯪ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯁ꯭ꯄꯤꯀꯔ ꯑꯣꯏꯕ ꯃꯇꯝꯅꯤ ꯗꯦꯠ ꯋꯥꯁ 20 ꯗꯤꯁꯦꯝꯕꯔ 2019ꯗ ꯃꯍꯥꯛꯅ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯁꯤꯒꯅꯦꯆꯔ ꯇꯧꯔꯒ ꯊꯥꯗꯣꯔꯛꯈꯤꯕ ꯔꯤꯖꯣꯂꯨꯁꯟꯁꯤ resolution passed by the Manipur Legislative Assembly in the sitting held on December 20, 2019. The House unanimously resolved to reaffirm the resolution number 121 adopted by the House on 23rd July 2018 to reiterate the resolution number 120 passed by the House on December 22, 2017 for the amendment of Article 3 of the Indian Constitution by incorporating the prior consent of the state legislature of the affected state shall be mandatory while forming a new state or names of existing states. Also request the Government of India to make the content of framework agreement available to the Government of Manipur, and there shall be no change in the present administrative setup of the state of Manipur, and not to grant any kind of autonomy to any part of the state as a result of the framework agreement leading to the resolution of Naga political issue. Lakni from the Manipur gi administrative integrity, Manipur gi territorial integrity, ani si kannabagi dam haiba tare masi effect of yaro have resolution to the extent Government of India ekhoi India gi leiba constitution si for amend to godo bune haidana demand to ba sigi resolution si that was in December 2019. Another resolution was BJP government na 2017 ke December 22 da logi ba adu ki mamang so Congress government na kaya rakhan na haiba tare 2002 da ki horaga ekhoi subsequently kaya rakhan na ekhoi state assembly resolution logi ba the assembly sigi assembly sina represent every single community in Manipur. I think every single member of the population is never to the extent it is against the spirit of our assembly, it is against the spirit of the resolution taken by the Manipur Legislative Assembly. And again, interesting Manipur no chief minister sina masala speaker resolution 2 times low here. Uncle, how do you observe it? Kari happening in Matansida, and especially Manipuriano chief minister, see the Kari happening. Okay, Hosiki, Manipuriano was chief minister, Sita Ladiva, so was challenge Maruena, Koi Hosusik, Manipuri, Manung Sida, Koi Cookie, Joe community, Amadia, Koi Mete, Anigi, Marakta, balance, Kiweba, Koi Hosik Powell, Luishandan, Ladiva, Siki, turmoil situation, Masi. Permanent web solution namada magi matam sida kamaina purakadori bano haiba se masini magi ama chogo challenge aduga loina na state sida leriba kanglu phurup mayam sigi marakta khoigi uncertainty mayam amakak misunderstanding mayam amakak trust deficit mayam amakak leidana khoi masel ge marakta yamna stable loiba
aduga yamna mayam si harmonious oiba peaceful oiba adumba livelihood ama ngasi manipur khunai da leiba ngamdri se masi kamaina masi karamba asabagi makhada karamba wakhalona bagi makhada koi miyam se masi ge leiba ahoba miyam se mention bangam godori bano habsin chief minister ge siresida ma masabagna speaker oi nigai matamda resolution anirak lauraka manipur gi territorial integrity se karigo bahiram ama phawbata administrative integrity and territorial integrity masi karigo bahiram ama phawbata center na akoi kari habatari unilaterally akoi karigo ba initiative from of our lorpa yaroi state ki ayaba lodana to yaroi haiwa famse thangre state ki ayaba lodana in the sense state sigi integrity kahen be yaroi haibani sigi yamna farm oiba determination akoi assembly na lokhi wa famse leina assembly to the yauriba aduma member amakhatna madugi oiba wa famtigi mayok to wangangi ado siresida ngasagi oza maibon PHAOMEI yamna mana stress pi ra ngang khiba koi rule of law gi wa famse masi ai lakshadingi masida yamna sensitively akoi sumbo wa famsing se government na law ra kanda law gi chapcha ba pai khat pham thok thak sing se masi koi tawgodobani natabadar lona lo kaiba ngangba missing che lona magi tawpham thokpa thabak sing tawdraba law will take its own course of action do chapchana apply tawdaba targati akoi sesira rule of law chatna daba law less oiba adumba leipa ka batawna pangang ngangba mana nganga gadi yaba kanagumba asonba kanagumba khara nganga kana yadaba the kind of system ama lamdam sri apply to gi pot oina leidore machine maram wera ka da koina purak ningi ba peace ado coexistence and harmony aba choba kai ba lakani community leaders be among khakna khogi magi kanglup ta yum pham wera ka na yam hotline politics tong narak ba hotline language ngang narak ba aduga magi kanglup ki sympathy and trust madu win tong na ba aduga madu da yum pham wera ka da magi oi ba position retain tong na ba sem da ba adugi wakhalonda ngangba suma makhani politician singse law na chapchaba mari mathakte action je apply to ho godo bune ba sima ai thamjage ko adu atupa makha tarakpada akhoi gi people sida akhoi gi message amakak akhoi gi miyam sida government sina confidence ka loina message amakak akhoi pina na ba honara ko pot ama bami tae ba adu karai phawa effective oi gadori bono oi roi dori bono haibu de it start early to give the observation ko to give the comment hujik laiba government da mangon da faina taga fati haina ko comment pibri am ngan khini tabo magi ahan ba starting sida people sida message makak akoi mayam se yetna gada ba wa ma khaisidi yanaroi da ba wa ma khaisi amana amagi wa accept to naroi da amana amabu understand to naroi da wa ma khaise sidi hainara gum si yanaga da wa khoi hainara ga akhoi sire sida lamdam sida manipur haibse akhoi state si manipur na ana india gi makhada leiba state amani aduraga so akhoi state si maming manipur na sigi manunga leibong khoi se akhoi manipuri ni haibse se manipuri kanano haibudi akhoi beziar amana define to godam ni haibasi akhoi mamangda ilp gi kari gi amama gi potas yaw khre ana sigi wafam sila lakadam ni ha wafam se simai hanjanjaram gi aduga kuki da akhoi gi blame to bose kuki mass people da blame to bose masima kuki mass people gi asoi banati politician kharaki aduga sectarian oiba element kharaki adumba politics na kuki gi miyam se victimize to bani kuki gi miyam se lanu wanna honar bani masima ai thamjage aduga nakal lamoram da maitai da su blame to bi gano maitai da blame to ya ba famnate kana gumba ahen ba ka hen ba wakal khan ba mi khara leram badi yai maitai loina maki asoi banate sumaina kalup loina makta akoi blame to gi culture se thadu akanda akoi coexistence ki oiba momentum amakha akoi purakwa peacekeep oiba momentum amakha amuhanna akoi si restore to na bu honaba siresida politician khudingotna akoi mayon jan baduni akoi na pamisi imphal da akoi ton ba loop yamam chu thambi khre imphal da ngasi imphal thadu ga akoi adumba pam da ba thodok tu da
impan thadu chakraba kuki isili naw sing do Okay, akoi matam amada Okay. nungsina na leimindara ma kuki sinaw sing do impan da halakpa meitei sing sina churachan program hausa gumna adagi more da hausa gumna hanjalaga leibdo the kind of situation nama purak na ba politician ma khaisina ma khoi moral responsibility si lauraga kari tausige haina atom da lakada ba matam sida akoi Paolienlal gumbana hek tholaga soina provocative oiba aduga bloodshed continuity ga mari leina ba aduga tungda their consequence lakani ga haiba gumbagi wangang changang khodom bi thangkalaga ngang ba ya hanba situation na mai koi ge lepak sigi rule of law sida akoi phong na taraga leiba gumba system Okay, thank you very much. akoi yamna section na government na masi initiative kharati shubo Lokolaninge. total na lohaninge Okay, ise dam lak sege ise kan yeng ai khoi gi hai nga sai de hai ne bo phom sine it is against the spirit of our socket social cohesion leminari ba khoi pun himina ba ge khoi gi sigi nusi chana ba gi mari sida kai ba pi ba even to the extent law and order of effect or pa ya ba gi oi ba wafam leiba adagi khoi gi manipur gi hana gi lejari ba khoi gi yamna masek mangan na yoma ba a very bright and very shine khoi gi history abada khoi gi puari the chingna ba man wafam sing yauba aduga tonga tonga ba mi me ama da su effect of wafam sing yauri aduga hosi live no wafam dana yam ne na khudung thiba me am thol pa ya yun territory ahum ji pidra ga diga haibagi masigi wafam sigi one talk sini ichi aru boina kari comment obini mirasi ki batang si taseng na hai bada khoi na mito miraja khandok si ena si chadan si ka hai base monde ki number 1 lo ya res masida BJP ne su sabom thokte maram di center na su akoi manipur se su separate people su ya hai ba su thamgre natra adagi moi party na su moi discipline ngak na chakadam nation fast hai bam su lai re madu ki thugai ba poche atai ka nam to eram dare masigi refugee number 1 se ma ne have se khangbo ga ma de hana punishment mathang pi ba hor pa matam da adum loimak yan tanar kani adubu chindana banganga ga on ground na ma to honba leibagi plan pre plan gi type to honbo raga di masi pi se ta se na handa honorable cm ano bola aga su oibagi pot leiroi aduna masi punamak se karai de kari no haiba se makhoi gi leiriba teamwork hai tare party amasung center pari ba sarkar amasung state pari ba mokhoi na khanja ga pot ngata ne ba miras ko maramdi ngasi nga ngai ba pose ta seng na ba opposition party de nga panatre atopa khoi gi party ama ene kano de JDU de nga panate NPP de nga panate natro adu tadi lei ba concrete se kanana no ha ba se mokhoi hum chi gi responsibility tare ba aduna ngasi marum khoi gi religion daga tawai ba pot khudimak se kanagi plan no ha ba se munna khanda biraba khoi gi honorable sem ano bolak piriba khoi adum khoi na sunang na sunga sai gi man speaker oi matang da so hai gi balai be gi su leire aduga man handa mohon manti oi be gi hana gi sar kan notoringa da su man ngang thokhi ba dum khoi se semai lan be adra ba khoi bu kamaina leidono si sarkar se ka hai gi balai rabani na madu punamak to khanda minaraga kanano karino ngasi gi aran ba mi oi rami se hai ba se moi gumba khara leire ha ba se khangabani na masai sida khamito miraja khandu si na khoi gi dictate deport na tawdana khoi gi kanona su amisana su laudana kanna leiri dana ko atopa dadi atopa religion dadi yang kanna pressure tawdana khoi na dum state to ujai aduna maram oira manipur haiba lamsida su na khoi party da su oiba na khoi gi MLA su oiba adu gumba mana ngasi leibak se thugai na ba mai gi si wa hisna lepanate tawta ba taraga di haiba ge khoi da warning pi bai type ama yauri banina masi gumba si da fasta mawande na hausi ma leiring kai di noi na pamjeri ba BJP double engine sarkar su pumang mangani manipur degi haibadi miyam leiri ba praja myam se kano khoi gi napi singbi chara leiba natabani na kanano ngasi asoiba oirami se haiba se chap chana ifong na leirabani madi ngasi degi evidence nate mamang degi May 23 degi May 3 degi toropa 2023 degi na mai ngasi bo mana piba briefing oro ama oro loma geng biu lebak kan begi kari wahai haige mana kari ngang thoke hai base madu gi matung embanwen oina punishment pizero madu da dar noigi double engine sarkar gi mai pakani state su mai pakani center su mai pakani na duna traga dem ta der roi thasian thabak to mathok ta thaga chari iche mathang se ai ozamai phunda lak sege oza kana de accountability se fix to gode ge sini ma na hai de adu de kana na thinga de any kana go misek mana communal oiva sectarian oiva public tranquility the akai bi ya wo from sing ngange and khan da ga di
who is responsible for this kanana accountability si fix tawada ga have wafam si mase MEIRAJ sidi koi aina point da ni question da hajan nimudi ekoi hojik si haiba ngamba ma leire ba ka haiba ngamba bi ekoi gi communal line da ngam ngamba aduga manipur thubai ba ngamba gi wakal ngam ngamba aduga haiba problem manipur peace leitana ba gi haiba ngamba nu pa ma leire ba haiba ngamba ma leire di action lobo ngamba ma daka oyeba haiba ngamba do kanana haiba ngamba ma leire se kai gi no ba adudi mabu ngamba madi kai kanana ngamni action lobo ngamguda ba action lobo ngamba haiba kanano haiba adugi matungina action lobo dabdi lo paiba lo paiba lo ngakiba asi kanano government ni government si kanano haiba tanda government bu lusting liba haiba state asigi lusting liba honorable chief minister oigani asina logi wafam leire aduga masi khatna mabu action lobo ngune ba government na ka ani subadina kanana mu logni akhoi asa hai ki bido haiba ngamne bun pa asigi action lobo kanagi member no kanagi imung no haiba daka oyeba kanagi imung la ba BJP gi imung neba member neba adegi BJP gi imung gi member na su action lobo ngammeba madu lobo tabani aduga ahum subada amu kanana muge masigi haiba ngamman pa ga muga action lobo na bo manipur legislative assembly gi speaker masina kai gumba honorable chief minister su lobo ngamdraba logi apply toroga control to ba action lobo ngamdraba party ni su ma action lobo ngamdraba adu wagdi masi ani ngamhodresu speaker di nang mathakta as the member koi dismission action lobo ne na mana haiba matamda action lobo ya ahum di silai masi ahum sigi thauna do madu manipur kanni thoro bina masi thauna thopi roba kai gumba manipur di kanning ba manipur peace bo pamba manipur kahin ba pamda ba oyagadi government oyagadi haiba nu pa si bo action lobo matam khakta da manipur kanning bagi wakhalon je manipur gi leadership je leire je parjana phauni ba kai gumba masi action lobo gam no draba adudi haiba mai ji simbangi ni action lobo gam da ba di chin na khak na ga thabak ri onthok ngam da ba haiba dudi pajana apho ngam thajab thamang moy aduna thajana bagi damakta da seng sena imale bak sigi nakchana bagi damakta khoi leirabani haigadi haiba government sina haiba ngamman pa de action lobi ro haibse ike aroi ground thamjegi. Okay, thank you very much. Ko sin thamjigi topic Paolienlal's theory of three union territory have as a ko ge hoki conflict sing matungda BJP le Paolienlal hokip ki makai de ki kaya ana manipur si union territory ahum thong thugai gedabani haiba wafum si phungdor kibani aduga handak hoki January ki tang tarete ETV Bharat among the people interview ma da manipur ki anuba popular government amada mahak su join to no ready oi haiba wafum ja haram matungda han live no government sida mahak ki oiva support si leitabagi mami taraga lakhibani adubo in subsequently anubu government se action kro matung social media ki post me ama tan thakalamba mu kalthiba adum mayam do lakanda ngasi habadane nungna in the last 24 hours ki manungda mahakna Facebook post ama thagalakana Facebook post da mapu ina thamgibo wafum ahum habadai hypothesis ni number one hypothesis da deputy chief minister ani matam chana piram taraga di manipur trouble tholo moi habani adi shopada mani communal chief minister se matam chana sector om taraga di mi cha kaya gi pusi kanmang ngamangani haiba aduga community masing emerta deinari be yengthina base thohala moi habani ahum subada union territory ahum ji matam sana pi da bataraga di natragana union territory ahum ji pi da theng da taraga di a much more cost to be paid haiba heavy warning amaka all the way from Paolienlal hokip BJP legislature mangode lakhibani haiba ahum ji da tonga ba ekhoi moching phongdok piram bang sig expert ching Jalan President AMMOCOC, Oza MEIBON PHAOMEI, President ZUCM, SUJATA, President IMAGI MEIRA, Purong Pom Thaga Cheri Kai Khun Puchari, no program so buding lo from yang tapi ko manipur yang Pom Thaga Cheri Kai Khun Uchari, me am Thaga Cheri. Manipur ke hanba neuro patients ke amat tengah specialized hospital, neuro emergency trauma net multi specialty hospital, sehingga macam tong kami kai dah hanut cari.
hospital asina maruina BP stroke brain tumor nami hi kudung tiba spinal disc prolapse spinal tumor amagi migraine chingba laili hospital asida neurology lain bertangba akabo makhagi khusuk lai amagi machine marang kai le masina kokka mai le ba ton ton ba makhagi anaba sing intina laili Lambung masida neurosurgeon yang natanggal ibu orang na cuma madi arah pelhum dari lakba na besi neurosurgeon udah nabuh na beda awal bakya mayom dari masih sebutna matam tuntuna anak berlain udah malam orega kudung coba kya semayom dari masih pun mutagi kerja do orega musuh kerana apa Dr. Parkinson Singh MCS neurosurgery AIMS New Delhi na masa maki hospital asida pun kembali lagi na anak besi lain ni hospital asida atau apa benda lain betul na OPD general apa di ICU beds operation medicine X-ray amadi lab kamai na bas nasu atau apa benda hangali masih operation be amadi kudung sabas na silobi ho hena tu benda kita mau hospital asigi telefon number 700553416 na juga 8974572152 da pau public yagani Northeast Window mining tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada atubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibatanatana masagi chahi kunmathoi dagina kuntra taret phawbada leiba oibigadabani hairiba thabak asigi pizariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pizagani loinina accommodation and transportation pizabatanatana medical and insurance su pizagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to biningba miyoisingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankei dagi haujagani Gulf license paiba miyoisingi thagi oiba salary lising yankei manga dagi haujagani ahum subada Beharan water park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamjabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising mauda taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikogi office Northeast Window TV building hata New Chekon Road ta lengsin birau Haksan Panatamgi Hairabadi Iram the Masimakta the Laiba Kwaidigi Paraba Hospital Singi Manunda Ama Oiba Babina Hospital Lazari Mapamasida Hazaba Yarabamadi Seriam Chandana Specialty Kunhin Badana Layan Badi Kudong Chaba Pizari Pediatrics, Cardiology, Cosmetic Surgery Amadi Specialty Makal Maka Kayada Aikogi Specialist Singna Marik Chumna Kawai Haksan Yauna Layan Zari Aduna State Wangada Mokari Chalugani Aikogi Manipur Sujati Awang Bathaki Healthcare from Labada Matam Mangan Biraganu, Sel Henatingin Biraganu Aikogi Specialist Singdagi Malengi Apabathaki Layan Patapiyum Pam Oiba Service Lobiu Babina Hospital where hope meets compassion Aku Pamarol Bidamag Babina Hospital Saziwa Jail Road Kabay Soy Impal East Lengsin Birau Natraga Aikogi phone number 6909390666 ta call to Birau Nurse singidamak achoba opportunity ama buduna lakchari madudi hauzik Malaysia na Indian nurse singi oiba khudong chaba pinabagidamak midyang changlakli VC nursing loiraba chahi ahumdagi tadana experience leiraba miyoisingna khudong chaba asi lobiho khudong chaba adudi thagi oiva salary 1 lakh overtime incentive free accommodation ticketing amasung long term visa asina chingba khudong chaba sing asi fangbigani akupamalo gidamak makada pisariba 7005273217 natraga 7005063196 ta contact tawiro natraga aikogi office Northeast Window TV building hata New Chekon Road ta lengsin birau